Ngara numida weram phone ki ba panam pau se digi maru ba pau khara khanga saraka miyam da khudo tamjage su extend tau ki ba India government na kuki militant sing da piba reward nei Maitai Alliance Kuki National Organization KNO amasung United People's Front UPF ka handa India lengang na suspension of operations su extend tau ki ba adu Manipur de ingta pa hanjilak na ba khongthang amanate Maitai community da hingsagi thawong kaya chathariba asigidamak Kuki group sing asida India government na piba reward amani haina Maitai Alliance na phongdoraklei Maitai Alliance na thadorakpa cheol amada Manipur da chahi ani hena thorakliba violence asigi horafamde Kuki su militant sing asine handa Kuki militant group sing KNO amasung UPF ka suspension of operations su agreement makhata na sangdokhiba adu India government na Manipur da ingtapa hanjilak na balakholakpa khongthang na te Maitai gi mathak da chathapa Manipur violence asigidamak militant sing asida piba reward ne Maitai Alliance ki maikedi su agreement ase makhata dana ba amade tong na ba Union Home Minister da memorandum piduna taksin ki balaigrei masigi mathak da Manipur Legislative Assembly da su warep lawduna su tong na ba India government da taksin balaigrabane Kuki so group sing asina Manipur gi yellow furup sing gi mathakta hingsagi thawong kaya sathaduna muthatlaga Manipur da makhoi oiba laiba ama semnaba hotnariba kanguni asiguma kangu asina su makhata na extend tawba sina India lengana makhoibo sawgalabra haibagi chingnaba lei Manipur gi elected members sing yaudana su extend tawba haibase Manipur da hena irang thoknaba militant group sing asida India lengana mapalgam pibani haiba wafam su thamlaklei maram asina su agreement tawkadabani law and order ga mai leinaba thabak sing mapum phaba authority istelengak ta amuk hana sinagadabani loinana mi hapa semkhai thumkhai tawba illegal recruitment amasung electoral influence tawba sing amasung narco terrorism da chenaba group sing mathakta akanba action lawgadabani haina su India government da demand tawre makha tarakpa pawda Kuki militant sing na passenger bus thatlaga aki akhang pikhiba thawong condemn tawraklei Kuki militant sing na tawba thabak sing komna yengchile haba kauroidabani NSCN ngarang September 9 gi ayu pung 3 makharom tabada Oracle district gi Sanakaithel dagi passenger sing puduna Imphal tamna chatkhiba bus ama district asigi manung chana leiba Monom Village mapada Kuki militant sing na thatlaga passenger dagi phone mun khiba madina mai kapthoktuna aki akhang pi khiba thong NSM wungs tangko region yaung tonga tongan ba Nagalup sing na kana yaningda ba phongdorakli NSM wungs tangko region na thadorakpa cheol amada ngarang ayuk Oracle Central Subdivision gi manung jana leiba Naga Khol Sanakaithel dagi passenger sing puraga Imphal tamna chatkhiba bus ama lambi da Kuki militant sing na thatlaga passenger sing bo check tawbaga loinana Kihan khangambagi thabok chathakhiba thong akamamong da condemn tawraklei lupa sige chol amade Sanakaithel dagi lakhiba bus adu Kuki militant sing na Monom Village mapada thalaga passenger singi mobile phone sing check tawduna kihan khangamba pikhiba thong adu akama irang tholangna ba sinba amade Naga area da chathok chachin tawriba sing da aki akhang pibani thakdo adu ba NSM na akanmamong da condemn tawbaga loinana Matung tarakpada Naga area manungda chathok chachin tawriba passenger sing da aki akhang pibagi thawong sing chatharaklabadi madugi chapchaba pakhum pigani NSCN na Kuki militant sing na tawba thabak sing kumna yengsili haiba kauroidabani haiba wafam su Kuki militant sing gi mafamda thamlaklei Foothill Naga Coordination Committee FNCC na su Kuki militant sing na Sanakaithel Tangkhul village dagi khunja sing puduna Imphal tamna chakhiba bus ama Monom Khulma pada Kuki militant sing na khamlaga passenger sing check tawbaga loinana aki akhang pikhiba thawong bo akamamong da condemn tawraklei Kuki militant sing gi thawong asi Naga miyam gi dignity amade security da singnaba thawong nei Kuki refugee sing na aikhoi gi ipai puna thambiramba lamkhai manungda Naga passenger sing gi free movement tingba privacy amade security da khuthingjinbagi hak amade leite athuba matamna thawdo asida chenaba Kuki militant sing na miyamda lale hana singdoktaba tarabadi FNCC na chapchaba counter measure sing lakhotkani Foothill Naga area da Kuki sing chathok chachin tawbada athingma pirakpa yai hairi amaramda
Urukhulgi Sena Kaitel Khuldagi Imphal tamna lakpa bus ama ngarang ayuk Mornam Khul mapada kuki militantsingna thatlaga passenger sing check tawduna mobile phone munba amadi aki akhang pikhiba thong adubu Sagolmang area Naga Student Association sansan akan mamongda condemn tawrakli makhatarapa pawda Narendra Modi gi Manipur khongchat president louthoklaba yana leire Anouba leingak semhandaba taragadi BJP gi MLA sing party thadokadori report Sahi ani makai fajilakadoraba Manipur kamprik asiga mari lenyanna Nongmata wahi machat amata ngangkidraba amadi Manipur da chatlu haiba yakidraba Bharatki Prime Minister Narendra Modi chaliba tha asigi taraga humdoida Manipur da lakadoriba khongchat asiga mari lenyanna state asida lairiba president rule ki lenga asi lauthoklaba yana lairi haina Deccan Chronicle na report tawrakli report asina makata na hai Narendra Modi na Manipur da lakpa matamda Maitei MLA singbo Imphal da unabaga loinana kuki MLA tara si Surasampur da unaraba yai haina security force da yumpham oiraka report asina makata rakli Prime Minister Narendra Modi na Surasampur da chatuna miyamgi mifamda wa ngambagi tharam aduda kuki MLA tara station tawraga laigadabani masiga chap manaba maungda Imphal da su BJP gi MLA sing amata chithaba yaudana station tawraga laigadabani haina phongdokli Narendra Modi na Manipur da lakpada state asida lairiba president rule gi leingak lauthoklaba yana lei tawbadabu karigumba anaba leingak ama sembagi matam thengtharakpa taragadi BJP gi MLA sing party dagi skip tawkhiba yabagi oithokpa yamna chauna lei haire makhatarapa pawda Governor na Churchampur da chatuna kuki MLA singa unakrei Union Territory gi demand yawba memorandum Modi da pisingadori Lakliba tha asigi tara humdoida leba asigi Prime Minister Narendra Modi Manipur da lakpagi khongchat asiga mari lenyanna ngasi Governor Ajay Kumar Balana Churchampur da chatuna Manipur thugaiduna legislator yawba Union Territory gi demand tawriba kuki jo MLA singa unakrei Press na phangba source amagi matung ina Churchampur District Commissioner Hall da Governor Ajay Kumar Bala amasung kuki jo MLA singi marakta pangthokiba mifam aduda MLA singi makedigi Manipur da thokliba crisis asigi ground reality amasung kuki jo miyamgi leiriba experience adu marik chumna pawdomnabagi tha asigi taraga humdoida Manipur da lakadoriba Prime Minister Narendra Modi ga unanabagi tanja pibinaba Governor da taksingki haire masida natana kuki jo miyamna taliba legislator yawba Union Territory gi demand adu amu hana Prime Minister Narendra Modi da memorandum pisinaba kuki jo MLA singa tharang tawre hana Governor da pawdam ki haire panba yabadi tha asigi tareta Governor Ajay Kumar Balana chair lawtuna BJP party ki president ex-CM N Biren speaker Thokchom Saidabrata yauna punna BJP ki MLA kulhumdoina saduk yaduna Raj Bhavan mifam pangthokiba adu Congress party ki makedigi Manipur da ingtapa hanjilaknaba pangthokiba mifam oirabadi all political party ki mifam karigi damakta pangthokidabano hainasu yaningdaba phongdokhiba su leikrabani makhatarapa pawda Nepal gi akiba phanglaba irangda siba kunithoi sukrei Parliament Supreme Court mai thakrei PM pham thadokrai